ꯑꯗꯣꯝ AK-47ꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯪꯅꯤꯡꯉꯒꯗꯤ ꯈꯪꯗ꯭ꯔꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯎ꯫ ꯋꯥꯊꯤ ꯉꯥꯡꯗꯅ ꯀꯥꯟꯅꯗꯦ, ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅꯕ ꯇꯧꯁꯤ꯫ AK-47 ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯅꯥꯅ ꯁꯥꯈꯤ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ AK ꯍꯥꯏꯕꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯀꯂꯥꯁꯅꯤꯀꯣꯚ ꯍꯥꯏꯕꯅꯤ꯫ 47 ꯍꯥꯏꯔꯤꯕꯁꯤꯅ 1947ꯗ ꯁꯥꯈꯤ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯕꯨ ꯁꯥꯈꯤꯕꯅ ꯃꯤꯈꯦꯜ ꯇꯤꯃꯣꯐꯤꯌꯆ ꯀꯂꯥꯁꯅꯤꯀꯣꯚ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ 1947ꯗ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯂꯥꯁꯅꯤꯀꯣꯚꯀꯤ ꯑꯁꯤꯒꯨꯝꯕ ꯏꯟꯚꯦꯟꯁꯟ ꯑꯁꯤ ꯍꯧꯔꯛꯄꯗꯗꯤ ꯁꯦꯀ꯭ꯔꯦꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥ ꯈꯪꯅꯈꯤꯗꯦ, ꯃꯃꯤꯡ ꯀꯌꯥ ꯆꯠꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯈꯪꯅꯔꯛꯈꯤ꯫ ꯀꯂꯥꯁꯅꯤꯀꯣꯚ ꯁꯥꯎꯗꯔꯟ ꯁꯤꯕꯦꯔꯤꯌꯥꯒꯤ ꯑꯜꯇꯤꯀ꯭ꯔꯥꯏ 1919ꯒꯤ ꯅꯕꯦꯝꯕꯔ 10ꯗ ꯄꯣꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯔꯦꯜꯋꯦꯒꯤ ꯀ꯭ꯂꯥꯔꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ 1938ꯗ ꯃꯍꯥꯛ ꯃꯤꯂꯤꯇꯔꯤꯗ ꯖꯣꯏꯟ ꯇꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯦꯡꯛꯁꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯏꯅꯕ ꯏꯆꯝ ꯆꯝꯕ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯛꯈꯤ꯫ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯦꯄ꯭ꯔꯨꯚ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯗꯛꯁꯟꯁꯨ ꯍꯧꯈꯤ꯫ ꯑꯁꯨꯝꯅ 1941 ꯋꯥꯔꯜ ꯋꯥꯔ IIꯒꯤ ꯃꯇꯝꯗ ꯖꯔꯃꯅꯤꯅ ꯂꯥꯟꯗꯥꯔꯛꯄꯗ ꯔꯁꯤꯌꯥꯁꯨ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯕ ꯇꯥꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯇꯦꯡꯛꯀꯤ ꯀꯃꯥꯟꯗꯔ ꯑꯃ ꯑꯣꯏꯅ ꯈꯟꯈꯤ꯫ ꯕ꯭ꯔꯦꯟꯑꯣꯂꯥꯁꯀꯤ ꯂꯥꯟꯐꯝꯗ ꯀꯂꯥꯁꯅꯤꯀꯣꯚ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯍꯟꯊꯕ ꯊꯥꯛꯀꯤ ꯅꯣꯡꯃꯩꯁꯤꯡ ꯖꯔꯃꯅꯤꯒꯤ ꯅꯣꯡꯃꯩꯁꯤꯡꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯁꯣꯟꯕ ꯑꯣꯏꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯥꯈꯤ꯫ ꯁꯕꯃꯦꯁꯤꯟ ꯒꯟ ꯑꯃꯁꯨꯡ ꯁ꯭ꯃꯣꯜ ꯑꯥꯔꯝꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯥꯏꯗꯤꯌꯥ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯈꯤ꯫ ꯂꯥꯟꯐꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯔꯃꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯃꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯡ ꯑꯗꯨ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯨꯄꯔꯤꯌꯔ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯍꯦꯟꯅ ꯐꯕ ꯕꯦꯇꯔ ꯋꯦꯄꯟꯁꯤꯡ ꯗꯤꯖꯥꯏꯟ ꯇꯧꯒꯦ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯗꯤꯖꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯗꯒꯤ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕꯁꯨ ꯅꯪꯈꯤ꯫ ꯍꯟꯖꯤꯟ ꯃꯍꯥꯛ ꯀꯝꯄꯤꯇꯤꯁꯟ ꯑꯅꯤꯗ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜꯂꯤ ꯃꯍꯥꯛꯀꯤ AK-47ꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤ꯫ ꯑꯁꯨꯝꯅ 1947ꯗ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯦꯁꯣꯜꯠ ꯔꯥꯏꯐꯜ ꯑꯁꯤꯕꯨ ꯇ꯭ꯔꯥꯌꯦꯜ ꯀꯌꯥ ꯆꯠꯊꯔꯕ ꯃꯇꯨꯡꯗ 1949ꯗ ꯁꯣꯚꯤꯌꯦꯠ ꯑꯥꯔꯃꯤꯅ ꯑꯦꯗꯣꯞ ꯇꯧꯈꯤ, ꯂꯧꯁꯤꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯦꯁꯣꯜꯠ ꯔꯥꯏꯐꯜ ꯑꯃ ꯑꯣꯏꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯕꯨ ꯀꯝꯃꯨꯅꯤꯖꯝꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯕꯦꯔꯤꯌꯔꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯅ 1951ꯒꯤ ꯍꯧꯔꯛꯄ ꯐꯥꯎꯕꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯀꯝꯃꯨꯅꯤꯖꯝꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯈꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯄꯤꯈꯤ, ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯐꯤꯖꯤꯀꯦꯜꯂꯤ, ꯃꯔꯝꯗꯤ AK-47ꯒꯤ ꯑꯦꯃꯨꯅꯤꯁꯟ ꯑꯃꯁꯨꯡ ꯁ꯭ꯄꯦꯌꯔ ꯄꯥꯔꯠꯅꯆꯤꯡꯕ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯗꯒꯤ ꯄꯤꯕ ꯌꯣꯟꯕ ꯇꯧꯕ ꯃꯔꯝ ꯑꯁꯤꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯁꯤꯒꯨꯝꯕ ꯏꯟꯚꯦꯟꯁꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯕꯨꯁ ꯇꯧꯈꯤꯕꯗꯤ 1955ꯒꯤ ꯋꯥꯔꯁꯣ ꯄꯦꯛꯇꯒꯤꯅꯤ꯫ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯁꯤꯗ ꯌꯥꯎꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯃꯈꯜ ꯑꯁꯤꯕꯨ ꯑꯦꯗꯣꯞ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯁꯥꯕꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯅꯣꯡꯃꯩ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯔꯥꯏꯐꯜ ꯑꯁꯤꯕꯨ ꯇ꯭ꯔꯨ ꯑꯦꯁꯣꯜꯠ ꯔꯥꯏꯐꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯁꯤ ꯑꯥꯔꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯋꯦꯗꯔꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯏ꯫ ꯌꯥꯝꯂꯕ ꯃꯔꯨꯁꯤꯡꯒ ꯂꯣꯏꯅꯅ ꯔꯥꯏꯐꯜ ꯃꯈꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ লাইনা all weatherda yamna effectively oina mathau tauba ngamba maram kaya asina small arm dealer singgi oinasu yamna pamnaba nomai amasu oirame terrorist singnasu khwaidagi marang kaina sijanaba nomai amasu oi World Bank ki statement amagi matung ina prithvi apumbada chaurakna 500 million hena nomai lei masigi manungda 10 crore amadi supnagi AK amadi family gi ate rifle sing khaktagi oi hairi AK-47 yamna hongna puthokpa yai piktak tawi loinana ate rifle singa yengnabada yangbasu heli masi sijanaba matamda yamna laiba amadi recall asisu hanthai magi range asida ate rifle singdagi amadi masi weather khudimakta mathau tawba ngami asida natana mahaki maintenance asi ate rifle singdagi yamna hanthaba oi maramdi mahaki part sing asi yamna chawi mahaki moving part sing asida space marang kaina lei aduna jam thokpagi chang asi yamna hanthei rifle asigi life expand asi 20 to 40 years oi masibu yamna laina renovate tawbasu yai all wide oina
popular oirakpadagi yamna hongba mamalda saba yanaba nongmai makhal asi sinmisingi khusumal yamna pikpa country singda saba haurakhi maram asidagi mahaki price asisu yamna hongna fangba haurakhi nongmai makhal asi details khara hairabada maru asi 7.62 mm oil muzzle velocity na 700 meter per second ni masi minute amada 600 rounds kapa yai masi semi automatic muttasu sizinaba yai loinana magi magazine amada 30 rounds fawa hapa yai AK rifle ki family ama leiri ahanbada AK-47 sakhi masigi matung tongan ba model kaya ama leiri idam moina hairabada 1959 da sakhiba AKM haibadi automatic kalashnikov modernize masigi matung 1947 da launch tokhi adudagi AK-47 AK-74 AK-101 AK-103 AK-105 AK-12 AK-203 etc loinana AK-203 gi technology asibu transfer tawduna Russia India gi joint venture oina India da 6 lakhs unit hen saduna Indian Army gi insas rifle ki replacement tawgadori panba yabada ngasi phawada India gi military singna sizinariba AK gi series sing asi Russia dagi direct oina leiba amata yaudri masigi maramdi dil amata mai pakhidabanani magi price na maram oiraga ahanbada Indiana AK series asi Romania dagi loki adugi matungda Mikhail Kalashnikov December 2013 da leikhide matamda maki chahi 94 suki magna leikhidraba matamda makpu national hero ama oina ikai khumna utkhi loinana mana hinglingai gi matamda tongan ba award kaya pikhi khudam oina Cetylene Prize Red Star The Order of Lenin na chingba adubu mahakna hinglingai gi matamda nongmai asina prithivida piribu chaithengna miyoi kaya ama nongmai asigi makhutta leikide amadi masigi manungda lanjadraba micham kaya amasu yawkhibani aduna mahakki thamoida nungaitaba fawkhi magi siramdagi matamda Russia gi Orthodox Church amada chithi iduna nungaitaba fongdokhi weapon asibu mahakna maraibak nuksijabagi damakta sakhibani defend tongnabagi damak adubu mahakki pandamdi amani masibu lana sinnakibadagi lanjadraba miyoi kaya amadi mathwai mangkhre masigidi matang asaida loisinjarage mathangi video da kari topic toksigi habadu comment da habira amu channel asibu nusibiduna support tobiyo